ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯒꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗ ꯍꯜꯂꯛꯏꯅꯦꯕ ꯅꯨꯡꯗꯥꯡ ꯀꯣꯝꯄ꯭ꯔꯦꯛꯀꯣꯝ ꯁꯥꯔꯦ 11:30 ꯇꯥꯗꯣꯔꯦ ꯂꯩꯅꯤ ꯑꯗꯣ ꯑꯩꯒꯤ ꯍꯨꯏ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯨꯏꯗꯣ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯀꯩ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯩ ꯃꯌꯥꯝꯗꯤ ꯍꯪꯉꯛꯀꯦ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗ ꯍꯜꯂꯛꯏꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯪꯉꯤ ꯀꯣꯟꯗꯣꯡꯁꯦ ꯂꯣꯟꯍꯜꯂꯝꯒꯦ ꯀꯣꯟꯗꯣꯡꯁꯦ ꯂꯣꯟꯍꯜꯂꯝꯒꯦ ꯁꯟ ꯆꯪꯉꯦꯕ ꯁꯟ ꯆꯪꯉꯦꯕꯀꯣ ꯃꯌꯥꯝ ꯁꯨꯃꯥꯡꯗ ꯂꯩꯔꯝꯒꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯨꯝ ꯌꯦꯡꯉ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯪꯉꯤ ꯃꯥ ꯁꯨꯃꯥꯡꯗ ꯂꯩꯔꯝꯒꯅꯤ ꯂꯩꯔꯦ ꯑꯗꯨ ꯁꯨꯃꯥꯡꯗ ꯂꯩꯔꯦ ꯑꯗꯨ ꯀꯩꯅꯣ ꯏꯔꯪ ꯀꯣ ꯒꯥꯔꯤ ꯊꯝꯕꯤꯒꯦ ꯒꯥꯔꯤ ꯊꯝꯕꯤꯒꯦ ꯀꯩꯗꯧꯕꯒꯤ ꯁꯨꯝ ꯃꯌꯥꯝ ꯗꯣꯂꯣ ꯆꯪꯉꯛꯇꯣꯔꯕꯅꯦ ꯃꯥ ꯌꯦꯡꯉꯣ ꯁꯤꯗ ꯍꯤꯞꯇꯣꯏꯅꯤꯀꯣ ꯃꯥꯗꯤ ꯍꯤꯞꯄꯝꯅꯤ ꯌꯦꯡꯉꯣ ꯂꯥꯕ ꯂꯥꯎ ꯂꯥꯎ ꯂꯩꯌꯨ ꯉꯥꯏꯈꯣ ꯑꯩꯒ ꯔꯨꯝꯗ ꯆꯪꯗꯣꯏꯅꯦꯕ ꯀꯧꯗ꯭ꯔꯤꯉꯩ ꯆꯪꯉꯣ ꯌꯦꯡꯉꯣ ꯂꯥꯎ ꯆꯪꯍꯜꯂꯛꯀꯦꯀꯣ ꯔꯨꯝꯗ ꯆꯪꯉꯦꯕ ꯁꯣꯝꯗ ꯇꯤꯚꯤ ꯀꯥꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯁꯦ ꯀꯩꯁꯨꯝ ꯅꯠꯇꯦꯕ ꯑꯩ ꯂꯥꯛꯑ ꯕꯤꯁꯀꯤꯠ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤꯅ ꯃꯥꯏ ꯕꯤꯁꯀꯤꯠꯁꯤꯗ ꯂꯩꯔꯦ ꯃꯥꯏ ꯕꯤꯁꯀꯤꯠ ꯕꯤꯁꯀꯤꯠꯁꯦ ꯆꯥꯔꯒ ꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯕꯤꯁꯀꯤꯠ ꯆꯥꯕꯒꯅꯦꯕ ꯅꯥꯇꯣꯛꯇꯧ ꯂꯩꯇꯦ ꯈꯪꯕ ꯑꯩ ꯀꯧꯒꯦ ꯗꯣꯂꯔ ꯗꯣꯂꯔ ꯂꯥꯕ ꯂꯥꯕꯣ ꯐꯝꯃꯨ ꯗꯣꯂꯔ ꯀꯩꯗꯧꯔꯦ
Bisu chadira. Bisu chadira. Bisu chadira. Bisu chadira. Ma biscuit chalo yo ma thon tani thok dis. Đây nào. Ma biscuit chale. Ma biscuit che. Biscuit chalo yo ga ni man la tok to lai se. Biscuit cha bagi. Biscuit chalo yo ga ma thon ta thok dis. Chalu ga ai ko cha ge. Oh, bro. Em rồi tôi đây cô. Cha lửa thu còn nhiều. Thua mày không thua hiệp lên là mình. Hiểu. Anh nghe chưa? Ai jangan nghe mà hiệp lên là mình yêu. Cái gì cần yêu. Saya không thua hiệp lên là mình. Hiệp lên. Dele. Ngasih video cuma tanya lo selagi ko atau memang pangnasi lagi kamu nunggu video dah atau memang subscribe amasung follow tahu di kaubiganu ko atau video cuma kan like kamu tengok video atau pada memang lo selagi atau pangnasi kamu lagi nunggu video dah thank you.